Hi mayam, ngasisu insang amuk purae sisiniko aikoy ngasi aikoygi nupa khoido khun chatlaga lo yengba chatlaga ke hom mayam si chanangai purakpasi si mayam asina chingen sinne ko organic ngak tangne si su insang napi mayam khomraga purae ignupa se aduga sina lamgi karon ko khadabani ka mayam sini mayam asidi insang thongnangai yam purakre asidi yamna leibadadi yam tangbaniko si ahumgumbase lupa kunna si lupa kunna sumaina yonbaniko sidi yonladi lupa chamadi tum sitkaniko mayam sisingen sinsu aduga seki homsu sina lupa chama piraga purak hayeko aigi nupana mayam sine ngasi aikoigi lau yengbako lausi uba yarabra haina yengba chatlaga lauskisu khara suramraga halakpada si mayam pore mayam sisini organic ngak tangneko har yaudeba ngak tangne mayam si mayam asi ki hom asiga saugri chingensin asina kalam karona khabaniko mayam chumaina loisinjarage thank you.